Moirang Oksungmum Laikaigi Sumlaba Mafam Sidana and Lizik Lazaribum Pharmacy Mafam Masida Koigi Me Marida Masagi Sahi Tara Tarukangaiba Moirang High School that Tamba Mahiro Ama Fagaksao Ikai Maning Laikai the Cookie Arm Group Niching Nabasing Maite Yumai Tare Habadagi Madu Kanba Changluba Koigi Thangjam Bungo Mahiro in Pamacha Asi Masagi lower abdomen the Cookie arm group ni Chingnabasingna Numa Kaptorpa Nungoi Maru Aduna Panduna Sisu Kudong Chadaba Kaya Mayuna Handuna Lady Loinana Hiriba May Marida Nongmeina Pan Badagi Ngasi Fawbuda Hiriba Nungoi Maru du Loktok Tabana Maram Oraga Lakadaba 2020 ga for the Pangtokadaba ISSLC examination da Hiriba Mahiroi Asina prepare Tonabagi the Awaba Mayuknari Hiramasiki Matanga Kogi Soktuna Lariba Bungo Madi Mahak Imung Munungi Miosinga Unabagi Tanja Diamondtv na Mayamda Kudol Tamjari Megi tang marida Phokawchau Ikai Maning Laikaida Mitagi Yummai Thare Haiduna Kanba Changlubada Moirang Oksongbung Laikaidagi Moirang Pansangda Leiba Moirang High School da Class 10 da Mahitam Liba Masagi Sahi Tara Taruk Khaktangai Riba Thangjam Bungona Hauzi Mahakna Thengnariba Awaba Sigi Matangda Asumna Phongdorakli Ahumda Irang Hogun Miche Sigi Nongalakpada Koje Tan Chasina Ayuksida Imanamna Imanavga Torga Moirang Khaji Tan Jab Satleba Sapasida Tan Jalwara Tholakpada Koi Bunglomda Satni Haina Moi Moirang Khai Mi Mayamama Satugi Torme Aduda Koi Imanavga Ega Yauraga Satpane Sapasida Moi Phaujakai Kino Ikai Sidagi Moi Mi Kara Tolaga Sida Yumai Taure Holem Takanvio Kopio Tawade Koi Satliba Mayam Adun Police Yaur Pulap Sangminare Kojapula Adua Pulap Sangminar Matunda Karom Dano Kopanodo Koki Kumaga Yumai Taure Somdani Tawdo Mayam Nina Pulap Sangchilla Kanta Moi Cookie Jenkakiba Ureba Ubasidi Koje Paktana later Pohogalap Cookie Jenkakre have a Tankat Kraka Sida Amani Hipamaga Lona Kapapaneba and the Panda Quido Makada Pal Shase Hana Gipum the A Momento Sungamdre Duga Tabangang Sudum Suba Kopada Yam Nungai Trishada Ling Batin Basudum Tawe Duga Tabak Sudum ID Suba Chate Yumjun Kya Nungai Tamnina Duga School Ju Handakti Kabangamdre Duga Tabak Ngang Satpangamdre Yumda Dum Lairaga the Chada Ling Batin Batawu Yumda came to Hydre Hyragasu the Yumnina Wagadra Hybadugi Lyric Pabadi A Kino Pabadi Pai Paragasu a young Kahina Kinotoga Pabadi Oidre Pamata metric Tani Tarwe have a game on the Kinosu later. Thagen and Kale, Thagen Kanmase is had a Nuaita Batore. Do Isha Nuara Kandri like Pai Duga, Nuaitramatam, the Isha like Padi, Duga Shada Sarang, Galation. Ying Biba Lakpa, Kram di Yam Thagatse, Ena Duga Taraga, Kanamta Ying Bitaba, CM Dinuaiti. Bungo gi apokpa mapa Thangjam Bipinna mahaki masa asibo operation tawduna nongmai maru asi lokthokning labasu nomgi suraga chabu oibana sel leitabana ngasi fawba masabu operation tawduna nongmai maru asi lokthokpa ngamdri pukchel chawba civil society organization amadi lanai miyoi kharana mateng panglakpa amadi District Administration gi DC Bisnupurna lupa lising tara mga pirakpa natana ngasi fawba lainga ki oiba soklaba singgidamak chapchaba thabak paikhalaktri haikibaga loinana miyam na mateng panghanning bagi apamba phongdorakhi ai sasi hojik maru si lokthok tanan laibasi
ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯏꯟꯐꯦꯛꯁꯟ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯇꯇꯥꯏ ꯇꯥꯔꯒ ꯁꯨꯝ ꯂꯩꯕ ꯐꯤꯕꯝꯁꯦ ꯑꯦꯟꯒꯤ ꯑꯩꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯤ ꯃꯥ ꯊꯥꯕ ꯉꯝꯕꯒꯤ ꯆꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯁꯥꯁꯨ ꯁꯣꯟꯖꯜꯂꯦ ꯑꯗꯒꯤ ꯃꯁꯥꯁꯤ ꯋꯥꯈꯜꯁꯨ ꯀꯩꯅꯣꯝꯃꯗ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯃꯔꯨꯁꯤ ꯌꯥꯎ ꯂꯩꯔꯕꯅꯤꯅ ꯋꯥꯈꯜ ꯃꯉꯣꯟꯗ ꯆꯤꯡꯅꯖꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯔꯤꯝꯁꯇ ꯆꯠꯂꯒ ꯃꯔꯨꯁꯤꯗꯗꯤ ꯂꯧꯊꯣꯛꯄꯤꯌꯨ ꯃꯣꯏꯅ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕꯁꯤꯗ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯃꯁꯤꯗ ꯀꯣꯟꯅ ꯏꯟꯐꯦꯛꯁꯟ ꯂꯥꯛꯄ ꯈꯣꯠꯄ ꯑꯃ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯐꯦꯁ ꯇꯧꯁꯤ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯐꯦꯁ ꯇꯧꯕꯗꯨꯗꯤ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯁꯤ ꯀꯧꯈꯠꯂꯒ ꯐꯖꯅ ꯐꯝꯃꯒ ꯋꯥꯔꯤꯕꯨꯗꯤ ꯁꯥꯕꯤꯔꯛꯏ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯁꯣꯛꯀꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯅ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯔꯨꯁꯦ ꯂꯧꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯁꯣꯛꯆꯟꯕ ꯍꯦꯟꯖꯜꯂꯦ ꯃꯁꯥꯁꯦ ꯋꯥꯈꯜꯁꯨ ꯃꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯐꯥꯎꯐꯝ ꯈꯪꯗꯦ ꯀꯩꯅꯣ ꯉꯁꯥꯏꯗ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯊꯥꯡꯉꯨꯔꯦ ꯕꯕꯥ ꯄꯨꯛꯁꯦ ꯂꯦꯡ ꯊꯤꯟꯕ ꯈꯔ ꯇꯧꯏ ꯍꯥꯏꯒꯨꯝꯕ ꯑꯗꯒꯤ ꯃꯁꯥꯅ ꯅꯥꯔꯦ ꯑꯗꯨꯝ ꯂꯣꯠꯁꯤꯜꯂꯒ ꯄꯦꯟ ꯀꯤꯂꯔ ꯆꯥꯔꯒ ꯑꯗꯨꯝ ꯈꯥꯡꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯒꯨꯝꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯗꯤ ꯃꯔꯨꯁꯦ ꯂꯧꯊꯣꯛꯍꯟꯅꯤꯡꯉꯤ ꯌꯥꯝ ꯊꯨꯅ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇꯒꯤ ꯔꯤꯐꯔ ꯇꯧꯊꯣꯔꯛꯄꯁꯤ ꯑꯦꯅꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯖꯒꯥꯗ ꯃꯈꯣꯏ ꯂꯧꯊꯣꯛꯎꯔꯣꯅ ꯇꯧꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯔꯒ ꯂꯥꯏꯌꯦꯡꯅꯕꯒꯤ ꯄꯩꯁꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯔꯒ ꯂꯥꯏꯌꯦꯡꯗꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯔꯤꯝꯁꯇ ꯉꯝꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗꯅꯣ ꯉꯝꯃꯗꯣꯏꯁꯦ ꯑꯃꯗ ꯄꯨꯁꯜꯂꯨꯔꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ FIR-ꯁꯨ ꯈꯔ ꯊꯦꯡꯅ ꯆꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯃ ꯇꯧꯔꯤꯉꯩ ꯈꯨꯠꯆꯦꯟ ꯆꯦꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ FIR-ꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ CSOꯅ ꯆꯟꯕꯤꯔꯝꯃꯗ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯂꯥꯏꯟꯗꯨ ꯀꯌꯥ ꯈꯪꯉꯨꯗꯕꯅꯤ나 ꯂꯥꯟ ꯍꯧꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯀꯥꯡꯕꯨꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯐꯪꯍꯟꯖꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯅꯦꯝꯊꯅꯕ ꯏꯪꯊꯅꯕ ꯈꯔ ꯊꯨꯅ ꯏꯪꯊꯅꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯌꯥꯅ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯁꯥꯒꯤ ꯑꯇꯇꯥꯏ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯉꯁꯤ ꯐꯥꯎꯕꯉꯣꯁꯨ ꯁꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯂꯩꯔꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯈꯣꯏꯗ ꯄꯥꯡꯐꯝ ꯊꯣꯛꯄ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯉꯁꯤ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯔꯦꯁ ꯁꯒꯣꯜꯁꯦꯝ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯣꯏꯔꯥꯡ